ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KCP ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯀꯥꯗꯔ ꯑꯃ ꯉꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯇꯦꯖꯄꯨꯔ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯖꯝ ꯑꯁꯥꯀꯨꯃꯥꯔ ꯃꯩꯇꯩ, ꯑꯇꯣꯞꯄ ꯃꯤꯡ ꯑꯕꯨꯡ ꯆꯍꯤ 38, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯦꯟ ꯇꯣꯝꯆꯥ ꯃꯩꯇꯩ ꯀꯧꯏ꯫ ꯃꯍꯥꯛ ꯂꯐꯨꯄꯥꯠ ꯇꯦꯔꯥ ꯄꯥꯔꯠ 2ꯗꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯌꯦꯡ ꯂꯝꯖꯥꯎꯒꯤ ꯇꯦꯖꯄꯨꯔ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯔꯥꯖꯦꯁ ꯑꯇꯣꯞꯄ ꯃꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯀꯃꯥꯟ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯔꯦꯗꯃꯤ ꯅꯣꯠ 10 ꯄ꯭ꯔꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯦꯟꯗꯁꯦꯠ ꯑꯃ, ꯅꯣꯀꯤꯌꯥ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃ, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 22,000 ꯑꯃꯗꯤ ATM ꯀꯥꯔꯗ 3 ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫